Minuthongda leiba Assam Rifles Transit Camta bom pokhaibada ama sokle bom pokhaihalbadu pripak pro nani claim tawrakre. Imphal Police Station gi manung chana leiriba Minuthongda leiba Assam Rifles Transit Camp ki gate santri posta ngarang numidang pung 8 ka minute yang khairom taba adwaida masak khangdaba miyo singna bom ama langchinduna pokhaihankhre hairi. Bom pokhaihanbagi thogdo du da mafam adu da santri tariba sipoi Bimol Roy Kouba personnel ama asopan nangkhre hairi. Adubu hojikmakki oinadi thogdo adugi matangda Assam Rifles ki maikaidagidi asengba report ama phongdorokpa leitri. Nakal amaromda thogdo adugi matangda loan thingkhraba People Revolutionary Party of Kangleipak Progressive Pripak Progi Assistant Publicity Secretary T.H. Ising Chaubuna khuyek piduna homecoming ceremony drama da piba khudol ni haina claim torokli. Claim gi serol aduna makhatara duna hai Minuthong manaki AR gi transit camp ta pokhaikibadu Pripak Progi Cobra Task Force CTF na pangthokhiba thabak ni hairi. Thabak asina thoidokna IOF ta akanba sapu piba ngamloi khangi adubu makhoi da su saitheng piba ngami haiba utpani. Saukhom khomba homecoming drama adu kanaroi takpani. Ngasi malemgi khwaidagi mapangal kallaba USA matamamada malemgi ani subalanjau damangjil thaduna access power bu maithiba piki. Cold War gi matamda su USA block na Soviet Union kinthan basung amki. Adubu pikraba leibak Vietnam da maithiba phangkiba tanatana hojik su Afghanistan da maithiraktuna karamba mongda USA gi mai choptana lanphamdagi handoknaba thorang tawri hairi. Masing yamna leiriba Indian Army na kumja 1971 da Pakistan leibak ani thokna thugaiduna Bangladesh sembangamki. Khutkan pangalaba Indian Army na Kashmir amadi NE gi lalhubagi irangdi loisinba ngamdri. Akan malaybak singna achouba lanphamda mai pakcharabasu political gamari leinaba phikba lanphamda maithi haibasi sumjaraba wafamni. Laingak lalongi koklen Chanakya da laiming lauraba Modi Saha gi pautak lauraga state asigi lusingba singna leibak wathok loisinba ngamloi. Leibak sida mayai kaba drug na ising siaugumna chenthakliba tanpham asida homecoming ceremony pangthoktuna leipak ki mapung oiba saitheng asidadi mayon pidri. Ipong pong na drug factory hangduna khunai asibu muthatnaba khujil thorang tawrikliba sing asibu koisen senaduna matik chana logi matengna waraknaba honabagi mahutta lalhuba muthatnabada chenjau chauna thadaduna aremba tahali misam hatpada maming chatlaba security force singna khunai asibu muthatnaba honariba drug sariba amadi lalonba singbu hatpada kana amatana saurukadaba natte madugi mahutta drug pharaga photo namlaga news maker oiba asidi drug lalonba singda henna pukning sawatpani haina cherol aduna makha taraduna hairi. Atop paomana parikha da aranba tawba sing cherak pinaba chapchaba panel law ama semgadabani desam Manipur lengak na parikha da aranba tawba sing cherak pinaba chapchaba panel law ama semgadabani masida lengak asina ngasi phawba semdana leiba si laibak thibani haina Democratic Students Alliance of Manipur desamgi General Secretary Laisangthem lamyan bana phongdorli. Ngasi kwa kaithel da leiba desamgi office ta pangthokiba pawgi mifam amada mahakna hai lamdamasida class 10 amadi 12 ki examination singda aranba tawkiba question leak oihankiba ni singba thodok sing thokiba laikre asigumba kaya sidagi desamna aranba tawriba sing cherak pinaba panel law ama semu haina lengak ta taksinduna lagli maduda irrigation minister yauna mari leinaba singna appreciate tawkiba laikre adubu ngasi phawba karimata tawraktaba si laibak thibani panel law asibu semnaba haukiba chahi 2020 ga August 13 da Manipur Human Rights Commission da lup asina case ama register tawkiba laiki madu commission asina proceeding chathaduna ngasi final hearing loiraba matung panel law semnaba lengaki mari leinaba singda recommendation order pikre. Asiguma commission asigi khongthang asibu lup asina thagat pa phongdoi parikha da aranba tawbusing asi panel law semnaba honabaga loinana Karnataka Education Act 1983 as amendment 2017 dagi reference lauraga lamdam asida parikha da aranba tawbusing cherak pinaba law semnaba yengsinbiu desamna panel law semnaba thamliba wafamasi sehi sigi metha da pangthokani haina panariba bosem amadi kosem na loba class 10 amadi 12 ki examination asigi mangoinana lengak na semgadabani masida thinthaduna leibagi mathauta de haiki atopa paomana aingonda landaramle Mamta Bengal Chief Minister Mamta Benerjee ngarang Nandigram da mahaki mikhal gi mirep se pisilam laba matungda hakthengnana inthuduna landabada mahaki mangak amadi hakchang gi mafam kya da soktuna hospital da laikanakre masagi sehi humputaruk surabi Bengal Chief Minister na hospital da gi mahak pu sogat pasingda pukning phathana laina ba appeal tawkre thogdo du lautu na bagi khut yauramba yai haina lusingbi asina hairi thogdok thokma matamdu da mahaki manakta security gi miyoi amata laikide su hairi Trinamool Congress na di thogdo odu Chief Minister gi punsida singnaba achouba lautunabani haina maral siduna thogdo odu thijinaba election commission da ai ba che pikre hairi.